Pausidi Imphal Maroiba Pau Kharab de Touringba NSCN-IM na Imphal-Jiri Lambida Namduna Text khomgatle Imphal-Jiri Bam National Highway 37 na madam sang na aki akang yaudana ingchik na pot puba truck sing chatnarabla tungda haukiba tha khara asida NSCN-IM ki cater sing phongna thorak tuna gari driver sing tagi namduna puba thangpa ngamtaba text loba aurakle Assam Rifles amasung Manipur Police na wathok asi gari mata thoksabi dabadagi gari chen belepagi phibam lakle Lambi asida satliba gari miyoi sing kanaknaba mafamdagi phangpa pawgi likul amana hai Imphal-Jiri Bam National Highway 37 ki mafam kayamromda NSCN-IM na makhoi miyoi sing thadolaga phongna sel khongkatpagi thabak chatharakpani hairi pausina hai National District ki manung chanba tupul maruti workshop Don Bosco School manak rangpang ki mafam ahum mari nungba ki anuba petrol pump manak nungkaw khul manak amadi baraktagi sibinong phawbagi marak asida NSCN-IM miyoi sing na lambi asida satliba gari sing dagi phongna sel khaibagi thabak chathari aina pawasina makhatari Chatliba Chahi asi haukiba July amade Government of the People Republic of Nagaland ki ato kilonchar office dagi masiga secretary pi muibana thokiba order amagi matung ina makhataba order ama thoktre phawba noni amadi Tamenglong dagi Chada manga khudakta khongkut kadabani aina khangalle masida palliba Chada manga asi tax ni aina paw asin makhatari hariba senpam ado headquarter ki office da Kaknaba ato kilonchar digai gonmai amadi captain join khangan bagi ofam palle pawasina makhatana hai IM gi miyoi sing aduna lambi asida chatliba gari gi miyoi sing nagi gari gi tax go down tax pigadabani aina demand tawri madugi senfam adu pidragana gari dagi pochai ching thaba namduna pochai munbagi thabak chathare asiga bathawong sing asi lambi da leiriba Assam Rifles Army CRPF amadi SP ani leirabasu usinatna yengduna lei aina pawasina makhatare matam sangna asigumba ayet apan leitana aki tujungba yauduna gari chatuna lakpane lambi asi mapung oiba miyam ki tangai fadaba polom kya buduna lakne bane haukiba tha taruk taret asira NSCN-IM na namhaduna kihan khangan baga loidana sel khongkat pagi thabak chatharakwana gari gi miyoi sing lambi asida satpada akiba phawre oirakliba pipa pasida lekhak na matam char yengsin biduna lambi asida akanaba force thambiduna section tharong lakhot pagi tangai fadaba leire hirama siga mari lenan Tamenglong amsung Nonai district ki SP sing desu akan bapotak piduna ko lai paiba IM ke cader sing asi kahen ba thabak thorom sing asi thingbiu aire MPC के सैलरी चाहदा कुंट्रा Chahi ama Kaknaba bill Puthokkhre Parliamentary Affairs Minister Prahad Joshi na COVID-19 pandemic ki matangdagi ahen bakhar si men Kaknaba Parliament members sing ki salary sing chada kuntra phawa Chahi ama Kaknaba bill ama ngarang Lok Sabha da Puthokkhre The Salary Allowance and Pension of Members of Parliament Amendment Bill 2020 asina The Salary Allowance and Pension of Members of Parliament Amendment Ordinance 2020 mohot chinabagine Bill asing asi Rajya Sabha da Puthokkhre COVID-19 pandemic na leba ki sen thong ki phibam da yamna chawna so khre miyoi kya gi thabak mangkhre atai lising kya na anthaba senpham da thabak suri MP sing asi miyam gi mihot ne makhoi ki thamoi amasung pharit khaw sing adu awa patara babungja asida mapam matam chupna lei haibido bill asi pass tawpan otkane sanabagi pau amada Lionel Messi malem da khwaidagi sel jamna paiba football sanaroi oire Lionel Messi na FC Barcelona thadokna ba khona bada oithoki drabasu Argentinian star player asina malem da sel jamna paiba football sanaroi oibang amle Forbes na phongbal list amagi matung ina Messi na Chahi asida tangedab apun basen pam asit talabta million marfudrani thoi chawrak na crore chatu khomdaga taret aduga endorsement da million nifugom thoi chawrak na crore chani yankai punda sa million chamagun taruk chawrak na crore champun kun taret oire Social media da follower khwaidagi yamba Portuguese star Cristiano Ronaldo na talabda million humdra chawrak na crore samga taraga manga aduga endorsement da million nifuga taret chawrak na crore chahum nifuga manga punna million chamaga taraga taret chawrak na crore charipan humpuma thoi oiduna aniseba mafam kalle Force ki list adu da Brazilian Neymar na talabda million humdraga nipan chawrak na crore samga humdraga mari yauna punna million marfu dara taruk chawrak na crore Chatres na taruk oiduna ahumsuba mafamda leire Neymar gi Paris Saint-Germain gi teammate oiriba masagi Chahi kun mathoi da ngariba France International Kalyan Mbappe na talabda million kun kani pan chawrak na crore chani sup na taruk yauna punna million nifugani thoi chawrak na crore sahum sup na mapan oiduna marisuba mafamda leire
Malemgi oina Khwaidagi sel fiber domestic soccer league asi Premier League na adumak oiduna Leire adubo Forbes na pongkiba sel Khwaidagi paiba Makok Thongba football sanaroi taragi ming adudadi English League asidagi sanaroi ahumkhak yawbang amle Liverpool gi Egyptian forward Mohamed Chalana Chahi asida tangada senpam asi euro million kontraga taret oiduna mangasubada Manchester United ki France international midfielder Paul Pogba na million kontraga mari ahumsuba taruksuba mafamda aduga Barcelona ki France international forward Antonia Griezmann na mamangi phongkiba lista taraga tare suba mafamda leirambadagi tare suba mafamda haigalaktuna Chahi asida million kontra homdoi tangadori nakalamoromda police amasung Miyamna Kanbihoubani advocate Nazima Haukiba irai numit ki numidang da RTI handuku yade aina Lambida thatlaga Hatkani Tourmba adugi matang da lusing oikiba uruptagi Jalil Elias Khalinna ngarang media ki khutang da phongdoki besing adu aran bawa yumpham yaugdaba ngaktani aina RTI activist advocate Nazimana kanda janing da phongdorakle advocate Nazima ki urupta leiba yumda ngasi pangthoki papawgi mifam amada mahakna hai Jalil Elias Khalinna haukiba sakol se numit ki numidang da laklaga RTI thariba adu handuku aina akan bawa phong kaya singnaramkhe Nongalaga khuyatong da leiba masagi sembardagi halakpagi Lambida Khalinna lusing bimiyoy kun kuntrana Lambida thatlaga mahakbo hatnaba Khalil masana miyam da laukhe miyam da mahak hatlu maduda changba potlam selsing mahakna puthokkhre aina laukhe matam sana lekai gi miyamna amadi Erilbung police ki team amana rescue tawbadagi hingawbane asumbo wafam singba media gi khuthang da phongdokiba People's Right Protection Committee ki secretary MD Wahidur Rahman bosu miyam da lan wanna ba Khalinna wanar palai bakthi bani aike Magna Makata na haikibada miyamgi ai phanabagi RTI thariba mahakpa political gi wafam pusilakpa asiso jamna lebak thibani miyamgi damakta afaba thabak tawbada tholakpa khudongtiba khudikmak thegna khigani amadi miyamgi damakta laikhigani ainasu magna phongdorakhe Baragasida Arunachal gi Mayoknaba area singda China Lanmising Chtthok chachin tawre Indian Army gi position sing kankhat ankhre Khathamba pangong so area gi awang pasing khudum chanaba China Lanmi gi hon arakpasing adu India gi force sing da thukai khrabagi tungda atai sector sing maru oina China gi People's Liberation Army PLA na Arunachal Pradesh ki Mayoknabada aruba mafam sing da Lanmi troop sing thajilakliba makoi gi Chtthok sasin adu Indian agency sing na kumna yengle Khathangba pangong so area da China na maithiba phangkhiba ka Ladakh tagina Arunachal Pradesh pawada leiriba China ga Mayoknaba sector punamakta achetpa maungda yang chintuna leiri aina government likul sing na aire Arunachal sector the Indian security forcing Asafila area gi Mayoknaba amasung Touning access amasung Fisdale to area gi Mayoknaba da leibe area sing the Chinese military movement sing kupna yangseli aina pawgi agency da likul sing aduna aike line of actual control dagi kilometer kullom lapa makoi gi aruba mafam sing da makoina infrastructure amasung lambi sing semkiba mafam aduda lambi sing adu sina duna Chtthok sasin tawba adu haukiba numit kharani sida Indian Lanmising na urakle haina likul sing aduna aike Jumlo na balaybak ani asin April May dagi haurangam khay damuk na bapibam adu layragle nongpok tong balatak area da kan namuk na bamafam sing amasong finger area da Chinese sing aduna area sing thadu u yakhide tangkak kayar ka na wari sana bada sukat na ba antan daba masak thokba phal amata phangbak ngamdre Haujik India ki nakan da awang basing gi lamdam aduda matam kuina dagi oina Lanmi gi drop sing thamna na tharwang tawkhre aroiba da content sing asigi maroiba paw khara asi paw dam jari ba Manipur local news YouTube channel amadi Facebook page asidagi yengpir pupuna puthaga chari loina na channel asina dum da kanarabadi subscribe like and share to ba kawil kan puna mapu amukan na thaga chari